ꯄꯨꯝꯅꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯃꯥ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯑꯊꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯊꯧꯕꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯊꯧꯕ ꯆꯥꯎꯕ ꯍꯦꯜꯂꯝꯗꯦ꯫ ꯑꯉꯥꯡ ꯆꯍꯤ 3-4ꯒꯤ ꯑꯉꯥꯡꯒ ꯋꯥꯡꯕ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯊꯧꯕ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯐꯩ, ꯇꯦꯟ ꯀꯥꯞꯄꯁꯨ ꯃꯈꯨꯠ ꯌꯥꯝꯅ ꯆꯨꯝꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯑꯊꯧꯕꯕꯨ ꯃꯤ ꯃꯀꯛ ꯍꯥꯏꯔꯒ ꯈꯪꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯊꯧꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯑꯊꯧꯕ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯑꯌꯨꯛꯅꯤ, ꯁꯅꯥꯇꯣꯝꯕꯒ ꯑꯉꯧꯒ ꯑꯊꯧꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯊꯧꯕꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯑꯊꯧꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯕꯨ ꯀꯔꯤ ꯂꯩꯔꯦ?" ꯑꯉꯧꯅ, "ꯑꯊꯧꯕ, ꯁꯥ ꯆꯥꯗꯕ ꯀꯨꯏꯔꯦ, ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯥ ꯇꯥꯜꯂꯨꯁꯤ." "ꯍꯣꯏ ꯌꯥꯏ, ꯆꯠꯂꯨꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯧꯅ ꯑꯊꯧꯕ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯌꯧꯔꯛꯂꯝꯃꯤ꯫ ꯎꯃꯪ ꯌꯧꯕꯒ ꯑꯊꯧꯕꯅ ꯑꯀꯣꯏꯕꯗꯨꯗ ꯁꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯁꯖꯤ ꯑꯃ ꯍꯅꯧ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯑꯊꯧꯕꯅ ꯎꯔꯝꯃꯤ꯫ ꯑꯊꯧꯕ ꯃꯥꯒꯤ ꯂꯤꯔꯨꯡ ꯇꯦꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯖꯤ ꯑꯗꯨꯗ ꯀꯥꯞꯂꯝꯃꯤ꯫ ꯑꯊꯧꯕꯅ ꯀꯥꯞꯂꯤꯕ ꯇꯦꯟꯆꯩ ꯑꯗꯨ ꯁꯖꯤ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯁꯨ ꯇꯦꯟ ꯑꯗꯨꯅ ꯄꯥꯟꯕꯒꯤ ꯆꯩꯅꯥꯅ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯁꯖꯤ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ, "ꯏꯇꯥꯎ, ꯁꯖꯤ ꯑꯁꯤ ꯏꯇꯥꯎ ꯑꯊꯧꯕꯒꯤ ꯇꯦꯟꯅ ꯄꯥꯟꯕꯗꯒꯤ ꯁꯤꯔꯦ." ꯁꯅꯥꯇꯣꯝꯕ ꯁꯖꯤ ꯑꯁꯤꯕꯗꯨ ꯊꯥꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯑꯉꯧꯅ, "ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯁꯖꯤꯁꯤ ꯑꯣꯏꯅ ꯐꯖꯅ ꯊꯣꯡꯂꯒ ꯆꯥꯔꯁꯤ." "ꯆꯥꯔꯁꯤ. ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯃꯈꯨꯠꯇꯤ ꯐꯖꯅ ꯆꯨꯝꯃꯤ. ꯃꯥꯒꯤ ꯑꯁꯤꯗꯒꯤ ꯈꯤꯇꯪꯒ ꯋꯥꯡꯂꯝꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯕ ꯌꯥꯔꯝꯒꯗꯕꯅꯤ." "ꯍꯧꯖꯤꯛꯁꯨ ꯑꯣꯏꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯒꯤꯗꯤ. ꯏꯇꯥꯎ ꯑꯊꯧꯕ, ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯔꯒ ꯂꯥꯏꯕꯛ ꯌꯦꯡꯉꯨꯗꯅ. ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯛꯂꯕꯗꯤ ꯏꯇꯥꯎꯒꯤ ꯂꯥꯏꯕꯛ ꯐꯗꯣꯏꯅꯤ. ꯏꯇꯥꯎ ꯑꯊꯧꯕꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯁꯤ ꯑꯇꯥꯡꯕ ꯃꯍꯩꯅꯤ. ꯃꯤ ꯑꯃꯅ ꯍꯦꯛꯇ ꯍꯩꯕ ꯉꯝꯕ ꯃꯍꯩ ꯅꯠꯇꯦ. ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯈꯨꯗꯣꯜ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯏ. ꯏꯇꯥꯎ, ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯈꯨꯄꯤꯛꯁꯤꯗ ꯏꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯔꯛꯂꯣꯏꯗꯦ ꯏꯇꯥꯎ. ꯀꯣꯅꯨꯡꯗ ꯆꯠꯂꯨꯔꯒ ꯍꯦꯟꯅ ꯑꯩꯕꯨ ꯅꯣꯛꯅꯕꯤꯔꯛꯀꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯑꯊꯧꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯜꯒꯤ ꯑꯍꯜ ꯇꯣꯝꯆꯧꯗꯨ ꯑꯊꯧꯕꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯎꯕꯗ ꯑꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯥꯃ, ꯉꯁꯤ ꯊꯥꯖꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯉꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯃꯥꯃ? ꯅꯪ ꯃꯥꯃꯁꯦ ꯅꯪꯒ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯃꯥꯃ?" "ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯃꯤꯅ ꯎ ꯈꯔ ꯂꯧꯒꯦ ꯍꯥꯏꯕ. ꯑꯩꯒꯤ ꯎ ꯌꯥꯟꯕꯁꯤꯡꯗꯨ ꯉꯁꯤꯗꯤ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯕ. ꯑꯗꯨꯗ ꯃꯥꯃꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ. ꯎꯗꯨ ꯅꯪ ꯈꯔ ꯌꯥꯟꯒꯦꯔꯣ?" "ꯌꯥꯏꯌꯦ ꯃꯥꯃ, ꯑꯩ ꯌꯥꯟꯒꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯃꯥꯃꯅ ꯅꯪꯒꯤ ꯎ ꯌꯥꯟꯕꯒꯤ ꯃꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯅꯤꯗ." "ꯍꯣꯏ ꯃꯥꯃ. ꯑꯗꯨ ꯃꯥꯃ ꯌꯥꯟꯒꯗꯧꯔꯤꯕ ꯎꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯕ ꯎꯅꯣ?" "ꯌꯥꯝꯅ ꯌꯥꯝꯕ ꯅꯠꯇꯦꯗ. ꯎ ꯑꯆꯧꯕ 5 ꯃꯨꯛꯇꯅꯤ. ꯑꯗꯣ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯣ?" "ꯉꯝꯅꯤꯌꯦ ꯃꯥꯃ." "ꯐꯔꯦ, ꯑꯗꯨꯗꯤ ꯃꯥꯃ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ. ꯅꯪꯁꯨ ꯂꯥꯛꯎꯀꯣ." "ꯍꯣꯏ ꯃꯥꯃ." ꯇꯣꯝꯆꯧꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯊꯧꯕꯁꯨ ꯃꯥꯅ ꯆꯥꯕꯒꯤ ꯀꯣꯜꯂꯨꯈꯥꯛꯁꯤꯡꯗꯨ ꯐꯖꯅ ꯐꯦꯡꯗꯣꯛꯂꯝꯂꯒ ꯃꯌꯨꯝꯗꯁꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯎꯃꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯍꯥꯟꯅ ꯎꯃꯪꯗ ꯑꯊꯧꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯊꯧꯕ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ?" "ꯍꯣꯏ, ꯂꯥꯛꯂꯦ ꯃꯥꯃ." "ꯑꯗꯨꯗꯤ ꯎ ꯌꯥꯟꯕ ꯍꯧ." ꯃꯥꯃꯁꯨ ꯎ ꯌꯥꯟꯕ ꯌꯥꯎꯒꯗꯕꯗꯨ ꯅꯍꯥꯟꯋꯥꯏ ꯎꯅ ꯅꯟꯕꯗ ꯈ꯭ꯋꯥꯡ ꯇꯦꯛꯈꯤꯕꯗꯨꯗꯒꯤ ꯌꯥꯟꯕ ꯌꯥꯗ꯭ꯔꯦ. "ꯃꯥꯃ ꯄꯣꯊꯥꯕꯤꯌꯨ. ꯎ 5 ꯈꯛꯇꯕꯨ ꯑꯩ ꯑꯗꯨꯝ ꯌꯥꯟꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯧꯕꯅ ꯎ ꯑꯗꯨ ꯌꯥꯜꯂꯝꯃꯤ꯫ ꯎ ꯑꯆꯧꯕꯗꯨ ꯑꯊꯧꯕꯅ ꯉꯥꯏꯍꯥꯛꯇꯪꯗ ꯇꯪꯈꯥꯏ ꯍꯦꯟꯅ ꯌꯥꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯧꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯑꯊꯧꯕꯕꯨ ꯌꯦꯡꯗꯨꯅ, "ꯑꯊꯧꯕ, ꯅꯪꯁꯤ ꯃꯤꯗꯨꯕꯨ ꯄꯤꯛꯆꯕꯒꯤ ꯋꯥꯅꯤ. ꯅꯄꯥꯡꯒꯜꯗꯤ ꯌꯥꯝꯅ ꯐꯔꯤꯕꯖꯥꯠꯅꯤꯅꯦ. ꯆꯥꯎꯈ꯭ꯔꯕ ꯃꯤ 2-3ꯅ ꯌꯥꯟꯕ ꯐꯥꯎ ꯄꯨꯡ 2-3 ꯆꯪꯏ. ꯅꯪꯅ ꯌꯥꯟꯕꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯁꯤꯗ ꯎ ꯑꯆꯧꯕꯁꯤꯃ ꯌꯥꯟꯕ ꯂꯣꯏꯔꯦ." ꯑꯊꯧꯕꯅ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯎꯁꯤꯡꯗꯨ ꯌꯥꯟꯕꯗ ꯎ ꯑꯆꯧꯕ 6-7 ꯁꯨꯔꯦ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯧꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ "ꯑꯊꯧꯕ, ꯅꯪꯕꯨ ꯅꯁꯥꯗꯨ ꯀꯔꯤꯃꯇ ꯋꯥꯗꯕ꯭ꯔꯣ ꯇꯧꯔꯤꯕꯗꯨꯕꯨ? ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯣ ꯂꯥꯎꯅꯤ ꯅꯪꯕꯨ." "ꯋꯥꯗꯤꯌꯦ ꯃꯥꯃ. ꯎꯁꯤꯁꯨ 9 ꯁꯨꯔꯦ. ꯌꯥꯔꯗ꯭ꯔꯥ ꯃꯥꯃ?" "ꯌꯥꯔꯅꯤ."
ꯇꯣꯝꯆꯧꯁꯨ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯑꯊꯧꯕꯗ ꯄꯤꯔꯝꯃꯤ꯫ ꯊꯧꯕ ꯁꯤꯁꯦ ꯅꯪꯅ ꯎ ꯌꯥꯟꯕꯤꯕꯒꯤ ꯃꯃꯜꯅꯤ꯫ ꯑꯊꯧꯕ ꯁꯦꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯥꯃ ꯁꯦꯜ ꯑꯁꯤ ꯌꯥꯝꯃꯜꯂꯤ꯫ ꯇꯣꯝꯆꯧ ꯅꯣꯛꯂꯗꯨꯅ ꯍꯥꯏ ꯌꯥꯝꯁꯅꯨꯅꯦ ꯃꯥꯃꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ ꯂꯧꯁꯤꯜꯂꯨꯅꯦ꯫ ꯍꯣꯏ ꯃꯥꯃ꯫ ꯑꯊꯧꯕꯁꯨ ꯇꯣꯝꯆꯧꯅ ꯄꯤꯔꯤꯕ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯊꯧꯕ ꯅꯪꯁꯨ ꯌꯨꯝꯗ ꯆꯠꯅꯕ ꯇꯧ ꯃꯥꯃꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯎꯁꯤꯡꯁꯤꯗꯤ ꯍꯌꯦꯡ ꯂꯧꯒꯗꯕ ꯃꯤꯁꯤꯡꯗꯨꯅ ꯃꯔꯥꯏꯅ ꯊꯥꯡꯖꯔꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯥꯃ꯫ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ꯫ ꯑꯊꯧꯕꯁꯨ ꯆꯠꯈ꯭ꯔꯤ꯫ ꯑꯊꯧꯕ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯇꯣꯝꯆꯧꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯌꯥꯗ ꯃꯄꯥꯡꯒꯜ ꯀꯜꯂꯤꯕ ꯑꯉꯥꯡꯅꯣꯅꯦ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡ ꯆꯥꯎꯕ ꯃꯁꯥ ꯐꯕ ꯃꯤ ꯐꯥꯎ ꯅꯣꯡꯃꯗ ꯎ 3-4ꯗꯒꯤ ꯍꯦꯟꯅ ꯌꯥꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪꯗ ꯎ 9ꯒ ꯌꯥꯜꯂꯝꯃꯤ꯫ ꯈꯤꯇꯪ ꯋꯥꯡꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯆꯧꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ꯫ ꯑꯊꯧꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯏꯔꯨꯃꯥꯏ ꯊꯥꯖꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯒ ꯑꯉꯧꯒꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯏꯇꯥꯎ ꯂꯥꯛꯑꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯏꯇꯥꯎ ꯁꯅꯥꯇꯣꯝꯕ ꯍꯣꯏꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯎꯔꯁꯤ꯫ ꯉꯁꯥꯏ ꯍꯥꯠꯄ ꯁꯖꯤꯗꯣ ꯊꯣꯡꯍꯧꯔꯕꯅꯤ꯫ ꯏꯇꯥꯎ ꯅꯣꯏ ꯑꯗꯨꯝ ꯆꯥꯔꯣꯗ ꯑꯩ ꯆꯥꯕ ꯌꯥꯎꯔꯔꯣꯏꯒꯦ꯫ ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯁꯖꯤꯗꯣ ꯅꯪꯅ ꯍꯥꯠꯈꯩ ꯍꯥꯠꯂꯒ ꯅꯪ ꯆꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯂꯥꯎ ꯆꯠꯂꯨꯔꯁꯤ꯫ ꯏꯇꯥꯎ ꯑꯅꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯣꯏ ꯆꯠꯂꯁꯤ꯫ ꯑꯩ ꯌꯨꯝꯁꯤꯁꯨ ꯑꯃꯨꯛꯇ ꯂꯣꯟꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯂꯣꯟꯁꯤꯜꯂꯝꯃꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯉꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯊꯧꯕꯅ ꯃꯌꯨꯝꯗꯨ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯃꯇꯥꯎ ꯑꯅꯤꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯊꯧꯕꯅ ꯆꯠꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯂꯤꯔꯨꯡꯇꯦꯟ ꯑꯗꯨ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯁꯅꯥꯇꯣꯝꯕꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯁꯖꯤ ꯊꯣꯡꯕꯗꯨ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯎꯃꯪꯗꯒꯤ ꯀꯩ ꯑꯆꯧꯕ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯁꯟ ꯆꯥꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯟ ꯌꯥꯝꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯍꯤꯡꯗꯨꯗ ꯁꯟꯁꯤꯡꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯁꯟꯁꯤꯡꯁꯤꯅ ꯑꯍꯤꯡ ꯑꯁꯤꯗ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤꯕꯁꯤꯕꯨ ꯁꯖꯤꯛ ꯋꯥꯠꯂꯕ ꯖꯥꯠꯂ? ꯏꯕꯥꯅꯤ ꯁꯪꯒꯣꯜꯗ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤꯔꯥ? ꯊꯕꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯪꯕꯁꯤꯗ ꯃꯄꯥꯜꯗꯒ ꯊꯣꯛꯄ ꯑꯩ ꯉꯝꯖꯔꯣꯏ꯫ ꯅꯨꯄꯥ ꯅꯪ ꯑꯗꯨꯝ ꯌꯦꯡꯂꯨꯔꯣ꯫ ꯐꯔꯦ ꯑꯩ ꯌꯦꯡꯂꯨꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯇꯦꯟꯗꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ? ꯆꯥꯛꯊꯣꯏ ꯂꯥꯇꯦꯟ ꯑꯗꯨꯁꯨ ꯈꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯃꯥꯒꯤ ꯁꯪꯒꯣꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯆꯥꯎꯔꯕ ꯀꯩ ꯑꯃꯅ ꯃꯥꯒꯤ ꯁꯟꯁꯤꯡ ꯆꯥꯔꯤꯕꯗꯨ ꯆꯥꯎꯊꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯆꯥꯎꯊꯣꯏ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯂꯥꯇꯦꯟ ꯊꯧꯃꯩ ꯑꯗꯨ ꯊꯥꯗꯔꯝꯂꯒ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯣꯏꯃ ꯀꯩ ꯂꯩꯔꯦ? ꯀꯩ ꯂꯩꯔꯦ? ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯁꯣꯔꯗꯨꯁꯨ ꯄꯥꯈꯠꯄꯒꯤ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯤ꯫ ꯊꯕꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯩ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯟꯕꯤꯔꯛꯂꯤꯕꯗꯨꯕꯣ ꯕꯨꯠꯀ ꯑꯣꯛꯅꯔꯕ꯭ꯔꯣ? ꯆꯥꯎꯊꯣꯏ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯅꯨꯄꯤ ꯑꯩꯈꯣꯏ ꯁꯪꯒꯣꯜꯗ ꯀꯩ ꯑꯆꯧꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯟꯁꯤꯡꯗꯣ ꯆꯥꯍꯧꯔꯦ꯫ ꯊꯕꯥ ꯄꯥꯈꯠꯅ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕꯔꯣ? ꯑꯆꯨꯝꯕꯅꯤꯅ ꯅꯨꯄꯤ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤꯅꯦ꯫ ꯀꯩꯗꯣ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯤ꯫ ꯊꯣꯡꯁꯤ ꯆꯦꯠꯅ ꯂꯣꯟꯁꯤ꯫ ꯑꯗꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯪꯅꯕ ꯌꯨꯝꯗꯒꯤ ꯀꯩꯅ ꯑꯉꯥꯡ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯅꯔꯛꯏ꯫ ꯊꯕꯥꯒ ꯆꯥꯎꯊꯣꯏꯒꯗꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯀꯩ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯗꯨ ꯑꯊꯧꯕꯁꯨ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯂꯤꯔꯨꯡꯇꯦꯟꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯊꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯀꯩ ꯑꯗꯨꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯇꯥꯟꯅꯈꯤ꯫ ꯑꯊꯧꯕ ꯃꯌꯥꯝꯅ ꯆꯦꯟꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯩ ꯑꯗꯨꯕꯨ ꯊꯤꯕ ꯌꯥꯎꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯀꯩ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡ ꯇꯥꯁꯤꯡ ꯑꯗꯨ ꯀꯩ ꯑꯗꯨꯗ ꯂꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩ ꯑꯗꯨꯗꯗꯤ ꯄꯥꯜꯂꯝꯗꯦ꯫ ꯀꯩ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯆꯣꯡꯁꯤꯜꯂꯛꯀꯦ ꯇꯧꯕꯗꯨꯗ ꯑꯊꯧꯕ ꯎ ꯑꯃꯒꯤ ꯃꯁꯥꯗ ꯐꯝꯗꯨꯅ ꯀꯩ ꯑꯗꯨꯗ ꯍꯨ ꯆꯦꯟꯕ ꯇꯦꯟꯖꯩꯅ ꯀꯥꯞꯂꯝꯃꯤ꯫ ꯀꯩ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯊꯧꯕꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯁꯤꯗ ꯑꯊꯧꯕꯅ ꯀꯩ ꯍꯥꯠꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯟ ꯈꯔꯁꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯃꯅ ꯑꯊꯧꯕꯅ ꯍꯥꯠꯂꯤꯕ ꯀꯩ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯩꯅꯤ ꯍꯥꯏꯔꯤꯅꯤ꯫ ꯑꯊꯧꯕꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕꯁꯦ ꯈꯨꯜ ꯑꯇꯩꯒꯤ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ꯫ ꯃꯥꯅꯤ ꯑꯊꯧꯕꯅ ꯀꯩꯗꯨ ꯍꯦꯛ ꯍꯥꯠꯂꯝꯗ꯭ꯔꯕ ꯈꯨꯟꯖꯥ ꯈꯔꯗꯤ ꯀꯩ ꯑꯗꯨꯒꯤ ꯃꯈ꯭ꯌꯥꯠꯇ ꯇꯥꯔꯝꯒꯅꯤ꯫ ꯑꯊꯧꯕꯅ ꯀꯩꯗꯨ ꯍꯥꯠꯈ꯭ꯔꯤꯕꯗꯨ ꯌꯥꯝꯅ ꯐꯔꯕꯅꯤ꯫
ꯑꯗꯣ ꯑꯊꯧꯕꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯄꯥꯝꯃꯤ ꯑꯊꯧꯕꯒ ꯎꯅꯗꯨꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯨꯁꯣ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯁꯤ ꯃꯥꯒꯤ ꯈꯨꯄꯤꯛꯁꯤꯗ ꯏꯅꯤꯡꯊꯧꯅꯕꯨ ꯌꯥꯕ ꯌꯥꯔꯛꯀꯗ꯭ꯔꯣ ꯏꯔꯥ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯊꯧꯕ ꯄꯤꯛꯂꯕꯁꯨ ꯃꯒꯨꯟ ꯂꯩꯕ ꯆꯝꯄ꯭ꯔꯥꯒꯨꯝꯕꯅꯤꯅꯦ ꯇꯥꯟꯖꯥꯗꯨꯗ ꯑꯊꯧꯕꯁꯨ ꯂꯥꯛꯂꯝꯃꯤ ꯑꯊꯧꯕꯕꯨ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ ꯑꯊꯧꯕꯅ ꯏꯄꯨ ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯑꯊꯧꯕ ꯅꯪꯅ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥꯕ ꯇꯥꯒꯗꯕꯗꯒꯤ ꯅꯪꯅ ꯀꯟꯕꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅ ꯑꯁꯤ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯍꯟꯅꯤꯡꯉꯤꯗꯣ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯁꯣꯗꯅ ꯏꯄꯨꯅ ꯍꯥꯏꯔꯕꯅꯤꯅ ꯅꯁꯨ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯏꯅꯤꯡꯊꯧꯗ ꯂꯥꯟꯃꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯔꯒꯦ ꯑꯁꯨꯝꯅ ꯑꯊꯧꯕꯁꯨ ꯑꯍꯜꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯊꯧꯕꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯑꯊꯧꯕꯕꯨ ꯎꯕꯗ ꯍꯩ ꯆꯥꯎꯕ ꯍꯦꯟꯗꯕ ꯅꯨꯄꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯅꯤꯡꯊꯧ ꯎꯅꯒꯦ ꯍꯥꯏꯔꯤꯕꯗꯤ ꯑꯊꯧꯕꯅ ꯑꯩꯁꯨ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯂꯥꯛꯄꯅꯤ ꯊꯣꯉꯥꯛꯄꯁꯤꯡꯗꯨ ꯅꯣꯛꯇꯨꯅ ꯅꯪꯕꯨ ꯂꯥꯟꯃꯤ ꯑꯣꯏꯒꯦ ꯍꯥꯏ ꯄꯤꯛꯂꯤꯕ ꯈꯨꯄꯤꯛꯇꯨꯒ ꯂꯥꯟꯃꯤ ꯑꯣꯏꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯑꯊꯧꯕꯗ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯝꯃꯤ ꯑꯊꯧꯕꯁꯨ ꯃꯈꯣꯏꯅ ꯀꯔꯦꯝꯅꯕꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯊꯣꯉꯥꯛꯄ ꯑꯃꯅ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨ ꯑꯩ ꯆꯪꯗꯨꯅ ꯏꯅꯤꯡꯊꯧꯗꯒꯤ ꯑꯌꯥꯕ ꯂꯧꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯉꯥꯛꯄꯗꯨ ꯃꯅꯨꯡꯗ ꯆꯪꯈꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯣꯛꯂꯛꯇꯨꯅ ꯑꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯤꯡꯊꯧꯅ ꯆꯪꯉꯨ ꯍꯩ ꯆꯪꯉꯨ ꯑꯊꯧꯕꯁꯨ ꯆꯪꯈꯤ ꯑꯊꯧꯕꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯉꯛꯄꯗ ꯃꯤꯁꯤꯡꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯑꯊꯧꯕ ꯁꯤꯗꯗꯨꯅ ꯅꯣꯛꯂꯤ ꯑꯊꯧꯕ ꯅꯤꯡꯊꯧꯕ ꯎꯕꯗ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯅꯤꯡꯊꯧꯗ ꯑꯊꯧꯕꯗ ꯌꯦꯡꯗꯨꯅ ꯑꯩ ꯅꯨꯄꯥ ꯅꯪꯅ ꯅꯤꯡꯊꯧ ꯑꯩꯒ ꯎꯅꯒꯦ ꯍꯥꯏꯔꯤꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯍꯥꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩ ꯇꯦꯟ ꯀꯥꯞꯄ ꯌꯥꯝꯅ ꯍꯩꯖꯩ ꯅꯅꯥꯏ ꯑꯩ ꯂꯥꯟꯃꯤ ꯑꯣꯏꯖꯒꯦ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ ꯅꯤꯡꯊꯧ ꯅꯣꯛꯂꯒ ꯀꯔꯤ ꯍꯥꯏꯕ ꯅꯪꯕꯨ ꯂꯥꯟꯃꯤ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯍꯩ ꯅꯪꯅ ꯂꯥꯟꯃꯤ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ ꯍꯌꯦꯡ ꯂꯥꯟꯐꯝꯗ ꯆꯠꯄꯗ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯦꯠꯁꯤꯟꯕꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯅꯪꯅ ꯂꯥꯟꯃꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯄꯤꯛꯂꯤꯕ ꯈꯨꯄꯤꯛꯇꯨꯒ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯅ ꯅꯁꯥꯒꯤ ꯐꯤꯕꯝ ꯈꯪꯖꯗꯕ꯭ꯔꯣ ꯆꯠꯂꯨ ꯅꯌꯨꯝꯗ ꯑꯊꯧꯕꯗꯣ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯊꯧꯕ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯎꯃꯪꯗ ꯐꯥꯎꯔꯝꯃꯤ ꯃꯁꯥ ꯌꯥꯝꯅ ꯐꯕ ꯌꯥꯝꯅꯁꯨ ꯋꯥꯡꯕ ꯅꯨꯄꯥ ꯑꯃ ꯆꯩ ꯑꯃ パイꯗꯨꯅ ꯎ ꯃꯊꯛꯇꯒꯤ ꯊꯤꯜꯂꯤ ꯃꯗꯨ ꯎꯕꯗ ꯑꯊꯧꯕꯅ ꯃꯁꯥ ꯐꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯊꯧꯕ ꯁꯥ ꯐꯥꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥ ꯐꯥꯕ ꯅꯨꯄꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯩ ꯑꯗꯨꯅ ꯎ ꯃꯊꯛ ꯑꯁꯤꯗ ꯊꯤꯜꯂꯤꯕꯗꯨꯕꯣ ꯁꯥ ꯐꯥꯕ ꯅꯨꯄꯥꯗꯨ ꯑꯊꯧꯕꯗ ꯌꯦꯡꯗꯨꯅ ꯀ꯭ꯋꯥꯛ ꯑꯃꯅ ꯑꯩꯒꯤ ꯆꯥꯛꯌꯣꯝꯗꯨ ꯃꯊꯛ ꯑꯁꯤꯗ ꯃꯆꯤꯟꯅ ꯆꯤꯛꯇꯨꯅ ꯄꯨꯈꯠꯈ꯭ꯔꯦ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯁꯤꯅ ꯆꯥꯛꯌꯣꯝ ꯑꯁꯤꯕꯨ ꯂꯧꯊꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯑꯊꯧꯕ ꯉꯛꯅ ꯍꯥꯏꯔꯛꯏ ꯎ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯕꯁꯨ ꯅꯠꯇꯦ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯒꯅꯤ ꯅꯪꯗꯤ ꯑꯩꯗꯧꯅ ꯅꯦꯝꯕꯁꯨ ꯅꯠꯇꯦ ꯑꯩꯁꯨ ꯐꯪꯒꯅꯤ ꯈꯪꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯥꯛꯌꯣꯝ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯀ꯭ꯋꯥꯛ ꯑꯁꯤꯁꯨ ꯂꯩꯔꯤ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯈꯨꯠꯇ ꯆꯤꯛꯂꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯊꯧꯕ ꯅꯣꯛꯂꯒ ꯅꯁꯥ ꯑꯗꯨꯛ ꯌꯥꯝꯅ ꯐꯕ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯡꯕ ꯅꯪꯅ ꯀꯤꯔꯕ ꯅꯪꯅ ꯀꯤꯔꯗꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯔꯦꯡꯕꯥꯟꯗꯨ ꯊꯥꯡꯒꯠ ꯅꯪꯒꯤ ꯆꯥꯛꯌꯣꯝ ꯑꯁꯤ ꯑꯩ ꯂꯧꯊꯕꯤꯒꯦ ꯁꯥꯐꯥꯕ ꯅꯨꯄꯥꯗꯨꯁꯨ ꯑꯊꯧꯕ ꯃꯔꯦꯡꯕꯥꯜꯗ ꯊꯥꯡꯒꯠꯂꯤ ꯑꯊꯧꯕꯅ ꯎ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯥꯐꯕ ꯑꯗꯨꯒꯤ ꯆꯥꯛꯌꯣꯝ ꯑꯗꯨ ꯂꯧꯊꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯥꯐꯕ ꯅꯨꯄꯥꯗꯨꯗ ꯄꯤꯔꯝꯃꯤ ꯁꯥꯐꯕ ꯅꯨꯄꯥꯗꯨꯅ ꯏꯇꯥꯎꯅ ꯑꯩꯕꯨ ꯑꯋꯥꯕꯁꯤꯗꯒꯤ ꯀꯣꯛꯄꯤꯔꯦ ꯑꯩꯅ ꯏꯇꯥꯎꯒꯤꯁꯨ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯂꯩꯔꯕꯗꯤ ꯑꯩ ꯄꯥꯡꯖꯔꯝꯒꯦ ꯑꯊꯧꯕꯗꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯁꯥꯐꯕ ꯅꯨꯄꯥ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯥꯃꯨ ꯀꯧꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯑꯩꯈꯣꯏ ꯑꯅꯤꯃꯛꯀꯤ ꯐꯅꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯎ ꯑꯊꯧꯕꯅ ꯁꯥꯃꯨꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯁꯥꯃꯨꯁꯨ ꯑꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯁꯥꯃꯨ ꯑꯊꯧꯕꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧꯅ ꯈꯪꯂꯛꯂꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯗꯟꯗꯤ ꯐꯪꯂꯣꯏꯗ꯭ꯔꯦ ꯏꯇꯥꯎ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯇꯧ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯥꯏꯅꯔꯝꯃꯤ ꯁꯥꯃꯨꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯥꯟꯃꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯅꯤꯡꯊꯧ ꯁꯥꯃꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛ ꯑꯁꯤ ꯌꯦꯡꯕꯗ ꯅꯁꯥꯗꯤ ꯌꯥꯝꯅ ꯐꯅ ꯎꯏ
ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯊꯧꯅ ꯂꯩꯕ ꯇꯥꯏ꯫ ꯑꯗꯨꯅ ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯩꯅ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯒꯅꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯪ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯪꯕꯨ ꯂꯥꯟꯃꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯟꯇ꯭ꯔꯤꯅ ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯎꯃꯪꯗꯒꯤ ꯂꯝꯂꯛꯀꯤ ꯁꯥ ꯈꯔ ꯂꯥꯛꯇꯨꯅ ꯅꯨꯡꯇꯤꯒꯤ ꯃꯤꯒꯤ ꯐꯧ ꯂꯣꯛꯄ ꯌꯥꯔꯕ ꯐꯧ ꯀꯌꯥ ꯑꯃ ꯃꯥꯡꯂꯤꯕꯁꯦ ꯃꯁꯤ ꯑꯣꯏꯅ ꯁꯥꯐꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯥꯔꯁꯤ꯫ ꯁꯥꯐꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯥ ꯃꯌꯥꯝꯗꯣ ꯍꯥꯠꯂꯕꯗꯤ ꯃꯥꯕꯨ ꯂꯥꯟꯃꯤ ꯑꯣꯏꯍꯜꯂꯁꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯁꯨ ꯌꯥꯔꯝꯃꯤ꯫ ꯁꯥꯃꯨꯁꯨ ꯀꯤꯕꯅꯗꯤ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯕꯗꯨ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗꯗꯤ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯁꯥꯃꯨ ꯅꯤꯡꯊꯧꯗ ꯁꯥꯁꯤꯡꯗꯣ ꯍꯥꯠꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯃꯨꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯥꯃꯨꯅ ꯑꯊꯧꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯊꯧꯕ ꯅꯣꯛꯂꯒ, ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯀꯔꯤꯁꯨ ꯀꯤꯒꯅꯨ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯩꯅ ꯁꯥꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯅꯪꯕꯨ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯁꯥꯃꯨꯅ ꯑꯊꯧꯕꯕꯨ ꯃꯥꯒꯤ ꯇꯦꯟꯖꯩ ꯃꯔꯨ ꯍꯥꯞꯐꯝꯗꯨꯗ ꯍꯥꯞꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯈꯔ ꯊꯥꯔꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯊꯧꯕꯅ ꯁꯥꯁꯤꯡꯗꯨ ꯇꯦꯟ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅꯗꯤ ꯁꯥꯃꯨꯅ ꯍꯥꯠꯄ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯋꯥ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯥꯃꯨꯕꯨ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ꯫ ꯍꯩ ꯁꯥꯐꯕ ꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯤꯡꯊꯧ ꯍꯣꯏꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯅꯤꯡꯊꯧ ꯍꯣꯏꯅ ꯅꯪꯕꯨ ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯣꯏꯍꯜꯂꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯃꯨꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯥꯃꯨꯒꯤ ꯂꯩꯅꯕ ꯌꯨꯝ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯁꯥꯃꯨꯒ ꯑꯊꯧꯕꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯥꯃꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯊꯧꯕ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯁꯥꯃꯨꯅ, ꯏꯇꯥꯎꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯂꯩꯅꯕ ꯌꯨꯝ ꯑꯃꯁꯨ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯊꯣꯡꯗꯣ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ ꯅꯪ ꯐꯝꯃꯒ ꯂꯩꯌꯨ, ꯊꯣꯡ ꯑꯁꯤ ꯑꯩ ꯍꯥꯡꯗꯣꯛꯂꯒꯦ꯫ ꯅꯪꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯈꯣꯏꯅ ꯆꯤꯡꯅꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯊꯧꯕꯒꯤ ꯋꯥꯗꯨꯗ ꯁꯥꯃꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯁꯥꯃꯨꯁꯨ ꯐꯝꯂꯝꯃꯤ꯫ ꯑꯊꯧꯕꯅ ꯆꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯁꯥꯃꯨ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ, ꯏꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯁꯤꯟꯅꯔꯛꯏ꯫ ꯑꯩꯒꯤ ꯃꯄꯨꯗꯤ ꯄꯣꯊꯥꯔꯤ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ꯫ ꯍꯣꯔꯦꯟ ꯑꯩꯒꯤ ꯃꯄꯨꯅ ꯍꯧꯒꯠꯂꯒ ꯍꯥꯏꯖꯒꯦ꯫ ꯐꯔꯦ, ꯃꯗꯨꯗꯤ ꯋꯥꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯃꯒꯦ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯩ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤ ꯀꯌꯥ ꯍꯥꯠꯇꯨꯅ ꯆꯥꯈ꯭ꯔꯦ꯫ ꯁꯥ ꯁꯟ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯇꯨꯅ ꯀꯩ ꯑꯗꯨꯅ ꯆꯥꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯁꯥꯃꯨꯕꯨ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯅꯕ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯩꯅ ꯑꯩꯒꯤ ꯃꯄꯨꯗ ꯇꯝꯂꯒꯦ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯊꯧꯕꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯆꯪꯂꯛꯄꯗꯣ ꯁꯥꯃꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯊꯧꯕ ꯁꯥꯃꯨꯕꯨ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯏꯇꯥꯎ! ꯁꯥꯃꯨꯗꯨ ꯀꯥꯡꯈ ꯃꯈꯥꯗꯒꯤ, ꯏꯇꯥꯎ ꯑꯩ ꯀꯩ ꯍꯥꯠꯄ ꯆꯠꯄ ꯉꯝꯃꯣꯏ, ꯑꯩ ꯀꯤ꯫ ꯀꯔꯤꯒꯤ ꯏꯇꯥꯎꯅ ꯀꯤꯔꯤꯕꯅꯣ? ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯩꯅ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪꯅ ꯇꯧ꯫ ꯊꯧꯔꯤ ꯑꯃ ꯄꯨꯔꯛꯎ꯫ ꯑꯁꯨꯝꯅ ꯑꯊꯧꯕꯅ ꯀꯩ ꯑꯗꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯁꯥꯃꯨꯒ ꯑꯊꯧꯕꯒꯁꯨ ꯀꯩ ꯍꯥꯠꯄ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪꯗꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ ꯊꯧꯔꯤ ꯑꯃ ꯄꯥꯏꯔꯝꯃꯤ꯫ ꯑꯊꯧꯕꯅ ꯇꯦꯟ ꯄꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯎ ꯃꯊꯛ ꯑꯃꯗ ꯀꯥꯗꯨꯅ ꯀꯩꯗꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯝꯁꯤꯜꯂꯛꯂꯕꯗꯨꯗꯗꯤ ꯀꯩ ꯑꯗꯨꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯊꯧꯕꯒ ꯁꯥꯃꯨꯒꯗ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯁꯥꯃꯨꯗꯤ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯑꯊꯧꯕ ꯍꯨ ꯆꯦꯜꯂꯕ ꯇꯦꯟ ꯑꯃ ꯀꯩ ꯑꯗꯨꯗ ꯀꯥꯞꯂꯝꯃꯤ꯫ ꯇꯦꯟꯗꯨ ꯍꯦꯛ ꯀꯥꯞꯄꯒ ꯑꯊꯧꯕꯅ ꯎꯁꯥꯗꯨꯗ ꯃꯈꯣꯡꯅ ꯀꯟꯅ ꯊꯤꯜꯂꯤ꯫ ꯁꯥꯃꯨꯗꯨ ꯊꯧꯔꯤꯗꯨ ꯄꯥꯏꯗꯨꯅ ꯎ ꯃꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯏ꯫ ꯂꯥꯟꯃꯤ ꯑꯃꯅ ꯍꯔꯥꯎꯅ ꯂꯥꯎꯔꯛꯏ, ꯀꯩ ꯍꯥꯠꯈ꯭ꯔꯦ, ꯀꯩ ꯍꯥꯠꯈ꯭ꯔꯦ! ꯂꯥꯟꯃꯤ ꯑꯃꯅ, ꯁꯥꯐꯕ ꯁꯥꯃꯨꯗꯤ ꯇꯦꯟ ꯄꯥꯏꯈꯤꯗꯦ꯫ ꯀꯩ ꯑꯁꯤꯗꯤ ꯇꯦꯟꯅ ꯄꯥꯟꯗꯨꯅ ꯁꯤꯕꯅꯤ꯫ ꯀꯩ ꯑꯁꯤꯕꯨ ꯀꯅꯥꯅ ꯍꯥꯠꯂꯤꯕ? ꯀꯩ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯦꯛꯇ ꯌꯦꯡꯂꯨꯔꯁꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯪꯂꯛꯏ꯫ ꯁꯥꯃꯨ ꯁꯥꯎꯕ ꯁꯥꯗꯨꯅ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯑꯩꯅꯗꯤ ꯏꯅꯤꯡꯊꯧꯗ ꯀꯩꯗꯨ ꯐꯥꯔꯒ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯅꯪꯅ ꯀꯩ ꯑꯁꯤ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ? ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯪꯂꯛꯏ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯀꯩꯗꯧꯔꯦ ꯁꯥꯐꯕ ꯁꯥꯃꯨ? ꯁꯥꯃꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯇꯥꯎꯅꯦ ꯅꯣꯏꯁꯨ, ꯑꯩꯅ ꯀꯩ ꯑꯗꯨꯕꯨ ꯐꯥꯔꯒ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯀꯩꯗꯨ ꯐꯥꯅꯕ ꯇꯧꯔꯤꯉꯩ ꯃꯥꯅ ꯌꯥꯝ ꯍꯩꯕ ꯁꯥꯗꯨꯅ ꯇꯦꯟ ꯀꯥꯞꯇꯨꯅ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯂꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯝꯅ ꯎꯍꯧꯏ꯫ ꯑꯩꯈꯣꯏꯅ ꯎꯕ ꯑꯆꯨꯝ ꯑꯁꯦꯡꯕꯗꯣ ꯏꯅꯤꯡꯊꯧꯗ ꯇꯝꯕ ꯇꯥꯕꯅꯤ꯫ ꯑꯊꯧꯕ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ, ꯏꯅꯤꯡꯊꯧꯗ ꯀꯩ ꯑꯁꯤ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯤꯡꯊꯧꯒꯤ ꯗꯟꯗꯤ ꯑꯩ ꯁꯣꯏꯗꯅ ꯐꯪꯕ ꯇꯥꯔꯦ꯫ ꯁꯥꯃꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯂꯥꯟꯃꯤꯁꯥ, ꯀꯩ ꯍꯥꯠꯂꯤꯕꯗꯨ ꯅꯈꯣꯏꯅ ꯏꯅꯤꯡꯊꯧꯗ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯃꯥꯅꯅꯦ ꯍꯥꯏꯔꯣ꯫ ꯅꯤꯡꯊꯧꯒꯤ ꯗꯟꯗꯤ ꯐꯪꯂꯕꯁꯨ ꯑꯩ ꯑꯣꯏꯅ ꯐꯪꯂꯒꯦ꯫ ꯃꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯃꯥꯗꯤ ꯃꯤꯒꯁꯨ ꯃꯤꯃꯥꯟꯅꯕ ꯅꯠꯇꯦ꯫
ꯐꯔꯦ ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧꯗ ꯀꯩ ꯑꯁꯤ ꯅꯪꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯗ ꯀꯩ ꯑꯗꯨ ꯁꯥꯃꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯅꯤꯡꯊꯧꯅ ꯁꯥꯃꯨꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯍꯥꯞꯂꯝꯃꯤ ꯁꯥꯃꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯁꯥꯃꯨ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯅꯥꯄꯜ ꯀꯥꯔꯛꯂꯝꯃꯤ ꯁꯥꯃꯨꯅ ꯑꯊꯧꯕꯕꯨ ꯊꯤꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯊꯧꯕꯗꯨ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯁꯥꯃꯨ ꯆꯪꯉꯛꯇꯨꯅ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯑꯩꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤꯅꯤ ꯍꯥꯏꯕ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯑꯩꯕꯨ ꯃꯇꯝ ꯆꯥꯅ ꯆꯥꯕ ꯊꯛꯄ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯊꯧꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯤꯅ ꯑꯊꯧꯕꯗꯤ ꯁꯥꯃꯨꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯝꯗꯦ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯂꯥꯟ ꯄꯥꯎ ꯊꯥꯔꯛꯏ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯨꯅ ꯁꯦꯅꯥꯄꯇꯤꯕꯨ ꯀꯧꯍꯜꯂꯝꯃꯤ ꯁꯦꯅꯥꯄꯇꯤꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯁꯥꯃꯨꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀ ꯂꯥꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯥꯃꯨꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯊꯧꯕꯁꯨ ꯂꯣꯏꯁꯤꯜꯂꯤ ꯃꯗꯨ ꯎꯕꯗ ꯁꯥꯃꯨꯅ ꯑꯊꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯨꯅ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯏꯇꯥꯎ ꯑꯩꯁꯨ ꯂꯥꯟ ꯆꯠꯄꯗꯣ ꯑꯩꯁꯨ ꯌꯥꯎꯗꯣꯏ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯣꯏꯁꯤꯜꯂꯤꯕꯁꯤ ꯏꯇꯥꯎ ꯁꯥꯃꯨ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯪ ꯌꯥꯎ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯅꯊꯧꯗꯤ ꯑꯩꯒꯤ ꯆꯥꯅ ꯊꯛꯅꯕ ꯐꯤꯔꯣꯜ ꯑꯃꯣꯠ ꯑꯀꯥꯏ ꯌꯦꯡꯁꯤꯟꯕꯗꯨꯅꯤ ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤ ꯁꯥꯃꯨꯅꯤꯅꯦ ꯁꯥꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯃꯨꯗꯨ ꯆꯠꯈ꯭ꯔꯦ ꯑꯊꯧꯕꯅ ꯈꯜꯂꯤ ꯏꯇꯥꯎ ꯅꯪꯅ ꯑꯩꯕꯨ ꯂꯥꯛꯀꯅꯣ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯂꯥꯛꯀꯅꯤ ꯏꯇꯥꯎꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯑꯊꯧꯕꯗꯨ ꯁꯥꯃꯨꯅ ꯇꯣꯡꯒꯗꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯂꯣꯟꯅ ꯌꯥꯎꯔꯝꯃꯤ ꯁꯥꯃꯨꯁꯨ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒ ꯂꯥꯟꯐꯝ ꯌꯧꯔꯛꯂꯝꯃꯤ ꯁꯥꯃꯨꯗꯤ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯎꯕꯗ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯤ ꯁꯥꯃꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯏꯁꯥꯗ ꯅꯥꯄꯜ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯐꯪꯂꯤꯕꯁꯦ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯌꯥꯔꯛ ꯀꯟꯕꯤꯈꯤꯕ ꯑꯊꯧꯕꯕꯨ ꯑꯩꯅ ꯀꯥꯎꯊꯣꯛꯇꯨꯅ ꯅꯥꯄꯜ ꯇꯧꯔꯤ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯅꯥꯄꯜꯒꯤ ꯃꯍꯩꯅꯤ ꯅꯥꯄꯜ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯌꯧꯔꯛꯂꯕꯀꯣ ꯇꯨꯡꯗꯒꯤ ꯑꯊꯧꯕꯅ ꯏꯇꯥꯎ ꯑꯩ ꯌꯥꯎꯔꯤꯕꯁꯤꯗꯤ ꯉꯁꯤꯁꯨ ꯏꯇꯥꯎꯒꯤ ꯊꯋꯥꯏ ꯑꯩꯅ ꯀꯟꯒꯅꯤꯏ ꯁꯥꯃꯨꯗꯨ ꯑꯊꯧꯕꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯊꯧꯕꯅ ꯁꯥꯃꯨꯗ ꯃꯥꯕꯨ ꯃꯔꯦꯡꯕꯥꯜꯗ ꯊꯥꯡꯒꯠꯅꯕ ꯍꯥꯏꯔꯝꯃꯤ ꯁꯥꯃꯨꯁꯨ ꯑꯊꯧꯕꯕꯨ ꯃꯔꯦꯡꯕꯥꯜ ꯑꯗꯨꯗ ꯊꯥꯡꯒꯠꯂꯝꯃꯤ ꯑꯊꯧꯕꯅ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯍꯥꯠꯂꯝꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯁꯦꯅꯥꯄꯇꯤꯗꯨ ꯑꯊꯧꯕ ꯀꯤꯕꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯥꯟꯗꯨ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯝꯃꯤ ꯂꯥꯟꯃꯤ ꯈꯔ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯑꯊꯧꯕꯒ ꯁꯥꯃꯨꯒꯗꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯎ ꯐꯅꯤ ꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯧꯖꯔꯛꯀꯦ ꯂꯥꯟꯃꯤ ꯈꯔ ꯆꯠꯇꯨꯅ ꯑꯊꯧꯕꯒ ꯁꯥꯃꯨꯒꯕꯨ ꯀꯧꯔꯝꯃꯤ ꯑꯊꯧꯕꯒ ꯁꯥꯃꯨꯒꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯅꯤꯡꯊꯧ ꯑꯊꯧꯕꯗ ꯌꯦꯡꯗꯨꯅ ꯑꯊꯧꯕ ꯉꯁꯤꯗꯤ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯋꯥꯕ ꯇꯥꯒꯗꯕꯗꯒꯤ ꯀꯟꯕꯤꯔꯤ ꯅꯪꯅ ꯑꯍꯥꯟꯕ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯣꯛꯅꯕꯤꯈꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯥꯡꯕ ꯃꯅꯤ ꯑꯣꯏꯔꯝꯃꯤ ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤ ꯍꯥꯞꯂꯕꯅꯤ ꯑꯗꯨꯒ ꯁꯥꯃꯨ ꯅꯪꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯅꯤ ꯑꯊꯧꯕꯅ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯏꯇꯥꯎ ꯁꯥꯃꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯕꯤꯒꯅꯤ ꯑꯩꯅ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯖꯔꯤꯕꯁꯦ ꯏꯇꯥꯎ ꯁꯥꯃꯨꯒꯤ ꯃꯇꯦꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅꯤ ꯏꯇꯥꯎ ꯁꯥꯃꯨꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯁꯣꯔꯅ ꯑꯐ ꯐꯠꯇ ꯄꯨꯜꯂꯒ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯁꯦꯝꯕꯅꯤ ꯐꯠꯇꯕꯒꯤ ꯗꯟꯗꯤ ꯄꯤꯕꯒꯤ ꯃꯍꯨꯠ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄꯗꯤ ꯀꯔꯤ ꯀꯥꯏ ꯏꯅꯤꯡꯊꯧ ꯅꯤꯡꯊꯧ ꯑꯊꯧꯕꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯊꯧꯕ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯐꯔꯦ ꯑꯩ ꯃꯥꯕꯨ ꯉꯥꯛꯄꯤꯔꯒꯦ ꯉꯁꯤꯗꯒꯤ ꯅꯪ ꯑꯊꯧꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯣ ꯑꯗꯣ ꯑꯊꯧꯕ ꯑꯩꯒꯤꯁꯨ ꯅꯪꯒꯨꯝꯕ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯡꯖꯦꯜ ꯀꯧꯕꯤ ꯑꯃ ꯂꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯕꯨ ꯅꯪꯉꯣꯟꯗ ꯊꯥꯖꯔꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯌꯨ ꯑꯊꯧꯕ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯅꯪꯅꯁꯨ ꯌꯥꯔꯕꯅꯤꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯅꯪꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯡꯖꯦꯜꯒ ꯂꯨꯍꯣꯡꯅꯕ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯑꯊꯧꯕꯒ ꯂꯤꯡꯖꯦꯜꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯡꯖꯦꯜ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯡꯕꯗꯤ ꯑꯊꯧꯕꯒ ꯃꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯑꯊꯧꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯥꯂꯦꯝꯉꯥꯟꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ
ꯃꯥꯂꯦꯝ ꯉꯥꯟꯕꯗꯤ ꯃꯃꯥꯒ ꯃꯄꯥꯒ ꯅꯦꯝꯂꯕꯁꯨ ꯃꯥꯗꯤ ꯌꯥꯝꯅ ꯋꯥꯡꯕ ꯃꯇꯤꯛ ꯃꯊꯧꯅꯥꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫